하이마 ngai ko haga yam sathina sorry abema pamunuda sigumbasi yauningunu chamna hingboina tamo chamna hingba simu nungai bani sudamne bema matam gi chanabidi adum change lakani change lakpa khudingi nang sim change tong leigadra dress ki ju khalunu mina phone adu paikhi ada paikhi nu khanganu khande na ai su khangida aduna I really admire your personality. You are different and stay that way. Ayo. Eh, kaidaurage? Ha? Game tawdi. Sokpraba? Sokte. Adu kaidaurage English? Game tawdi. As, se, khudado. Se. Ai si tong se. Halase. Hannaba ni tong ai se. Charo ye sidi kaino. Kumungi mun nate mi saisu tu bia. Mina noknarakani talle. Nang di chapal bu tong dori. Ai di tong dabi ne yo. Yarni, ay adum lakjarge tongdabi. Eh, wathi tong nu ko. Anam mi kan ni kalana. Se, si tong jalo se. Aigi non thokdabi Adagi ngausannaragana ngausannei okti hekta habi tondra nupagi mapokse amaromdade tondraga nupida nati nupasu yam tole Ay khangde mi. adunani ani sigi maraksida lepasina mafare adu werdi afoba side ju test tawre fattabaju test tawredana ha tabra Ay game ta haizakhide ko. 론톡tabini nangdi hangangtui leitre aduna nangna punsida sukang khangaroida wama ai haibiriba bungo kaino chak charoi hai sibo chaningdabaine ma haima nakhoi ani de adu da kaidori ba Indo sana masanupi amakak yaujabase warul thoktina kok yam sabado adu yanga maina lonthokpa tambiramiba nabong na naron thokpa tambiri dubu kaya mu thoge oja se iya de da ABC ek tambagabu sentence bahina bro aduga chapmana ima ABC ana phajana umta hengige adui matungda sentence ibong mo hendoiba Ay changage. Masa nupa dun tholok kaduk dino ne. Swai sani bi khangsu nate. Pi khotpi nungai do bu organa. Tolo sang siro. मधु खनब जाए बाबू Pabo lakpiramne Lamini. nungai ibu pabo Nungai jiri sai ba. adui pabo nang lebem kho da chawu hanjarmage Napa di khangde. Nang baude ina masak phajana khangba ngang. yari khai washing angjaro sini ne nang khalisa class 4 or 5 kuimanda nai kaukreba Kaigino aduk taning luri duba. Ay changage. ngasidi ai khar ngaure sorry Ay game ta haizakhide ko.